Pre-overt laikhidavaga mari lainana men accused amagi Apokpina Fongdokhiba Wapham police na Thijinbada Fanglakhiba Machaksinga Onna tainare SP Nasa Ward number 2 dage laikhidraba yanglem pre-overt chahi nifuga taru apokpa kesogi misiga mari lainana Uripok ahanthem laikai dage KS Navakumar ge loina be men accused amagi apokpi oiribe Khoirom Kunjarasina ngarang Imphal ge press club ta pangthokiba press conference amada Fongdokhiba Wapham adu misi asigi matang da police na haujik phawbada investigation chathabada phangliba findings sing asiga Onna tainaba Wapham ni haina Bisnupur district ki SP N Herozit mitay na thadorokpa cherola man haide SP gi cherola dun hai laikhidraba yanglem pre-overt gi misi asiga mari lainana Bisnupur police station da case ama lakwatuna Thijinba haukibane haidiba investigation adugi manung channa maruoibe accused ani fagat khe loinana investigation gi thabak khumang chaukshinna mai pakna sangselle marak asida accused amagi apokpi kunjarasina press conference manungda pikhiba statement adude police na investigation chathabada hojik phawbada phangliba Machaksinga asiga Onna tainare haidaduna district police na case asigi waroisin athubada puraklagani haikhe sports the lining kanglu phurup khaide masidi miyoiba khunai pumba punsinbane CM Liangmai Sports Association na sinduna Senapati district ke Oglongwangda January 13 phawba chathagadaba 13 suba sports meet Chief Minister Nongthongbam Biren na hogdokre Thauramadu Cape and PD Minister Laisangthem Susindro Water Resources Minister Awangbau Niumai Rajya Sabagi MP Laisemba Sanajau basu saruk yakhe Sports meet aduda Assam Manipur Nagaland gi nupa football team Yankhaiga mapan amade nupi football team amasung volleyball team sing saruk yare Thauramadu mari lainana wangangladuna Chief Minister N Biren na hai Sport haibasi Manipur dadi punsi mahinga mane masinabu India gi sanabagi powerhouse ni haina singthana ribane sports ta lining kanglu phurup khaide masidi miyoiba khunai pumba punsin bane lainga kasina district khuding makta sports infrastructure kaya marum semgatle Senapati district headquarter gi sports stadium semgatle masigi mathakta lupa crore taret sangna indigenous sport complex semgatnaba thaurang haure district asigi tongan ba khulsing da football ground kungamathoi sengbat pa hore Oglongi ground asi mahake lanai senpham kharana ahan boina semgat pa ne hena mapung phana na ba napi thawaga loina na tab ground amasu semgat na ba honaga ne aikoina pogliba se khunai ama dilaiwa ki aphaba thaba khara tawram na ba ne awat apa ama de khudong cha da ba sing wari sana duna loisina na ba hona se NF railway na chingi aroi ba tunnel number 12 Tampaka samnaba line mai pak na hut pangam khrei Northern Frontier Railway NF na Imphal to Pul section ki Tampaki chinga gi aroi ba tunnel number 12 portal amagi phase ki manga suba sangba kilometer taraga meter saniga humbudraga manga parallel sefit tunnel gi asang ba kilometer nipan ga meter kuntra ngasi mai pak na hut pangam kibaga loina na tupul dagi Imphal Railway section gi line mai pak na hut pangam khrei haina NF Railway dagi phangba paw na haide NF Railway gi pawasin haire National Highway Project ama oiriba Imphal Jiribam Railway Project thabag oina tongan ba makhal ge khudong thiba geological gi maram kaya NF Railway gi sinme engineer singna ba amaga loina na pungkun mari chumna project ase loina ba target thamduna thabak sure haujik tunnel gi thabak sing 3D da cheksinna monitoring tawduna anoba technology new Austrian tunneling method NATM da singnaba magaloina na sinmi singna thabak sure railway na awang sing high altitude manung da tunnel sing fauduna Jiribam dagi Imphal fauba new board garage line project ama waina khongsang fauba railway line yore project asi mai pangna pangthongna ba tawri ba thabak sing da Manipur laigang angam ba mateng pangbada NF railway na thagat pasu phongdorok le aroi bada tabi ri ba pumnamak pu thagat chare